School gi gari sing da mahiroi masing capacity dagi ka hendona pubadagi khudong thibata natana mahida puning changhan bangamdre haina Manipur Commission for Protection of Child Rights ki chairperson Sumati Balaning Thogjamna nungnang ba phongdokkhre. Progressive Farmers Foundation Moirang Campus Sajep na sinduna anirak suba maroi nakupi kumhai ngasi Imphal East ki Moirang Campus Sajep ki Star Club Ground da Horticulture and Soil Conservation ki Minister Thaunogjam Syam Kumar na saru yaduna ogdokkhre. Ahanba RK Joychandra Memorial Under 13, Under 15 amadi Under 18 gi Youth Football League All Manipur Football Association Amfa gi minyang makada Manipur Youth Football League na sinduna pagtokadauri. Development and Protection United Voluntary Organization Nambol Nangasi Nambol Chingmangda Inner Line Permit Yaudaba Non-Manipuri Ani Thengnaduna Farba matung Nambol Police Station da Ain gi oiba thabak lokhataba kusinakrai. Imphal West ki Additional SP Operation Amarjit Lamabang gi minyang makada ngasi ayug pung 3 makhai dagi 8:95 fawba Imphal West Commando na Imphal West ki tuan-tuan mamfam kharada thibuhum gi thabak sathakrai. Chief Minister N. Birena mahaki kendra gi miyam ga unabagi numit hayeng pangthok lagani haina Chief Minister gi Personal Secretary S. Rajan Singh na thadorokpa cherolamana hairakli. Singtam ani nungsinabagi mari fagadaba pandamda Mau Imphal Market Coordination Committee gi makhada Mau Sentinel Council na chayol khuding gi pangthokpa mafam honghongduna famba Mau Kaitel ngasi goina Imphal East ki news ekon na famkhre. Imphal West District Police ki nupi yauba commando gi team amana ngarak tuan-tuan mamfam ani dagi prifa ki maruiba nupi member ama yauna lami ani phagat pangamkhre. Ngarang numidang wairam Kaksing Police Commando amadi police ki kangbuna Kaksing lamkhai dagi mioi ahum dagi masing yamlaba WY tablet phagat pangamkhre. National Sports University NSU Manipur gi minyang makhada ahanba Invitational Football Tournament ngasi Kumalampak Main Stadium da hogdokre. Ngasi ahuba match da NSU A na Manipur University bo Panjil Amasino da maithiba pikre.